Ngasi miyanga puna wari amakak taminasi. Nilbi Sastrina iba wari macha tatkraba punsi laipur. Mera wapupa numini Punima giningtiba thajana Atya makhoida momon nokli. Tharona singba ahinga satpi lerang kayana harau mathoi kajari. Phajaba ritugi matam oibana haipa leipan phawbana harau momon nokli. Taibang miyoibagi pukningdi kari amu hairugani. Sri Gobindagi mandap mina chona tille Raski nupa pala hokre. Matam asi phawbada Ras khurumba lakpa misingna ihaurakpagum atat akham laitana Sri Gobindagi mandir tamnarakli. Matam asida Maitrerbaki mapu Chandrakirti Maharajki sana sangai sirida phamladuna kanagumbi lesabi macha amadi awa ipakta luptuna leiri. Nupa pala hokhiba phana kuire ngehak leirabadi mazaibi ma ras khurumba lengthokke takpiragani. Mahaksu mazaibi ma thadoi sanagi thagol oina thokchagadabani. Awabadi mazaibi mana manainu bigini haina thonbiba phanekti nahan mama laklambada masegi seningai phanek amata leite haiduna pithokre. Ngasi yuk nonganbadagini kabok laina phanek amatang konong manungda thagwan tawduna leiribi mamanabisingdagi waye haina hotnaba adubu numit asidadi makhoigisu mazaibe masing mamasija singi thagol tawba thokadabani. Thagol naimak oirabasu makhoigisu sangsar amani. Asak yaga loinana makhoigi pusi chelchu chenthari. Magi leijabi likol siraduna aina maheli matagum tholakadawribani. Khongchat yangba matamgi ichel matik chawba kanana mikup amatang palhanba ngamba yawbagi. Haina nupa pala loikre mahak ngasaina maza ibe magi nakta changduna samna hatpa phirol lanthokpa matam yawrabani. Adubu madi maza ibe ma ras khurumba chachi takpirakpada kari khumsike khanbada wakhal langla punduna leiri. Atat leitana kakhalakliba Purnima thaja mitkupta yengduna leikre. Mamaithangda kanghaudada milu napom anidagi chintharakpa pirangna ningthirabi chairung animak sotkhri. Mahak khanghaudana maru lukthakre wai launa tarakliba ningthiraba sainona rahuna umchillaba thajagum ningthiraba maithong adu kupsinkhri. Tanja asida nauraba khonjen amana karai kaboklei karaida satkrageni. Awaba ipakta luptuna leirambi leisabi adu ipingpingna khummi aigyana nai ehak laksari asi haiduna thuna yangna imazai be magi nakta changchili. Hai angawbi numit asige ya thingjin khare nupa pala loikre hojik phawbaigi pilo lanthoktri. Haima nasamna naka amata hatriba kaidorabagi nangbo ngasi rasni haiba kawrabra. Kabok laina yamna kina hankachai aigya nanai ai haksang yamna ngamdre ngasi da di thagolsi mazai be mana samchet hana hairai. Angau bisidi arapada chatkadabosu natabada mandap phawbodang thokpada nang sirani he. Koirakumsi maihaktang ras khurum lamaga tholaksi ngasi jagoidi ichimsi yamana makok chinglibani. Maihaktang oirabasu tholudrabadi ichimsi na warau khiroidro. Se samji laisidum amukta theseluse set kadaba ingadaba punamak loiraduna mazaibe mana morada lengsinkhre. Manaida yengladuna takbirai chalo nang yawdrabadi aisu ithanda chatpa nungaitre maihaktang yawruraga tamna hek halaksi napi na sesaruro. Kaboklei nakina hankachai aigya nanai aibu kari amuk tawrabage nanai haki setnaba ipi phanek asi kayaju chadre. Nahanda aigyana leibiba adusu ngarang ima laklamlaga ichegi seningai leite haiduna pubikhre. Asi haraga mamitta mapi tarang chinthaba horakle. Thida angawbisidi adugida maktubu kappa honabra hana haibadi kari tawi nachin pandro. Se soasilau upu hangtoklaga nahal lahoba phanek ahanbado nangiduga lawmina hobadu madu purau thurau. Se asi haina so adubu laktuna langsili. Kabok laina yamna nolukna hankachai aigya
ꯅꯅꯥꯏ ꯑꯩꯍꯥꯛ ꯆꯔꯩ ꯐꯤꯃꯟ ꯑꯣꯏꯅ ꯈꯨꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯑꯁꯤꯗꯤ ꯇꯥꯛꯄꯤꯒꯅꯨ꯫ ꯏꯍꯦ, ꯑꯩꯅ ꯍꯥꯏꯔꯕꯃꯛꯇꯗ ꯃꯥꯅ ꯑꯍꯩ ꯑꯄꯥ ꯑꯃꯨꯛ ꯁꯥꯕ ꯁꯥꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯈꯨꯠꯃꯛꯅ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯄꯤꯕꯤꯔꯦ꯫ ꯃꯅꯥꯏ ꯑꯗꯨ ꯃꯄꯨꯟꯁꯤꯗ ꯁꯦꯠꯄ ꯐꯪꯖꯗ꯭ꯔꯤꯕ ꯃꯖꯥꯏꯕꯦꯝꯃꯅ ꯊꯣꯟꯅꯕ ꯊꯝꯕ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯐꯪꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯀꯦꯖꯕ ꯂꯣꯏꯖꯔꯦ꯫ ꯈꯜꯂꯛꯏ ꯉꯁꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯄꯤꯕꯤꯕ ꯐꯅꯦꯛ ꯑꯁꯤ ꯃꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯒꯅꯤ꯫ ꯃꯁꯝ ꯃꯅꯥ ꯍꯥꯠꯄ ꯂꯣꯏꯔꯗꯨꯅ ꯃꯤꯡꯁꯦꯟ ꯌꯦꯡꯅ ꯌꯦꯡꯅ ꯅꯥꯆꯣꯝ ꯑꯃ ꯅꯥꯞꯄꯗ ꯊꯦꯠꯅ ꯊꯦꯠꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯥꯏ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ ꯅꯍꯥꯟ ꯋꯥꯌꯨꯡꯕꯒꯤ ꯖꯒꯣꯏꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜꯅꯥꯏ ꯄꯥꯈꯪ ꯑꯗꯨꯕꯨ ꯉꯁꯤꯕꯨ ꯔꯥꯖ ꯈꯨꯔꯨꯝꯕ ꯊꯣꯛꯂꯛꯀꯗꯣꯏꯔꯥ? ꯉꯔꯥꯡꯁꯨ ꯑꯩꯅ ꯆꯤꯡꯍꯤ ꯂꯨꯖꯔꯤꯉꯩꯗ ꯆꯤꯡꯍꯤꯗꯨꯝ ꯅꯤꯔꯝꯕ ꯁꯥꯏ꯫ ꯀꯕꯣꯛꯂꯩꯅ ꯀꯦꯕ ꯃꯈꯩ ꯀꯦꯔꯒ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯇꯐꯤꯡ ꯇꯐꯤꯡ ꯂꯥꯛꯄꯗꯗꯤ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯐꯤꯔꯣꯟ ꯍꯣꯡꯇꯣꯛꯇꯨꯅ ꯐꯃꯨꯡ ꯈꯨꯗꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯕꯣꯛꯂꯩꯅ ꯆꯪꯂꯛꯄ ꯃꯆꯥ ꯏꯕꯦꯝꯃ ꯚꯥꯞ ꯇꯥꯗꯒꯨꯝ ꯇꯧꯏ꯫ ꯃꯤꯠꯇ ꯄꯤ ꯇꯠꯇꯅ ꯆꯤꯟꯊꯔꯤ, ꯅꯨꯡꯁꯥ ꯃꯄꯤ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯄꯒꯨꯝ ꯇꯧꯏ꯫ ꯀꯕꯣꯛꯂꯩꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯃꯥꯒꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯆꯔꯩ ꯐꯤꯃꯟ ꯑꯣꯏꯅ ꯈꯨꯟꯖꯒꯦ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯅꯥꯀꯣꯡꯗ ꯇꯠꯇꯅ ꯅꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯃꯦꯜ ꯎꯄꯥꯜꯗ ꯌꯦꯠꯆꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯔꯝꯕꯤ ꯎꯔꯤꯅ ꯃꯥꯂꯪ ꯏꯄꯣꯝ ꯂꯥꯡꯕꯗ ꯃꯥꯂꯦꯝ ꯂꯩꯑꯣꯟꯕꯒꯨꯝ ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯡꯅ ꯂꯩꯍꯧꯕꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯋꯥꯃꯩꯁꯥ ꯂꯥꯡꯅ ꯂꯩꯔꯝꯕ ꯎꯕꯗ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯂꯪꯖꯥ ꯄꯨꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯥꯕꯨ ꯉꯥꯏꯅꯕꯗ ꯋꯥꯔꯧꯔꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯔꯥꯖ ꯈꯨꯔꯨꯝꯕ ꯂꯦꯡꯊꯣꯛꯂꯔꯣꯏ ꯈꯜꯂ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯝꯅ ꯀꯤꯅ ꯍꯪꯀꯠꯆꯩ꯫ ꯑꯩꯒ꯭ꯌꯥ, ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯍꯟꯗꯛꯀꯤ ꯑꯁꯤꯗꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯨꯡꯗꯗꯤ ꯊꯧꯒꯜꯗ ꯑꯄꯜꯕ ꯈꯛ ꯇꯧꯍꯟꯖꯔꯣꯏ꯫ ꯅꯅꯥꯏ ꯏꯃꯥ ꯂꯥꯏꯔꯕꯤꯅ ꯑꯩꯒꯤ ꯐꯅꯦꯛ ꯄꯨꯈꯤꯕꯗꯒꯤ ꯁꯅꯥ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯜꯂꯦ꯫ ꯃꯇꯝ ꯑꯁꯤ ꯃꯆꯥ ꯏꯕꯦꯝꯃ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯂꯩꯇꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯆꯩꯅꯥꯈꯣꯜ ꯑꯃ ꯈꯥꯡꯕꯒꯨꯝ ꯎꯔꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯈꯣꯡ ꯄꯥꯏꯅ ꯅꯣꯏꯕ ꯍꯧꯔꯛꯏ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯌꯥꯝꯅ ꯇꯞꯅ ꯇꯥꯛꯄꯤꯔꯛꯏ, ꯀꯕꯣꯛꯂꯩ, ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯎ, ꯑꯩꯒꯤ ꯂꯋꯥꯏꯁꯤ ꯃꯩ ꯍꯧꯕꯒꯨꯝ ꯁꯥꯔꯦ꯫ ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤ, ꯅꯪꯅ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯍꯜꯂꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯆꯔꯩ ꯐꯤꯃꯟ ꯈꯛ ꯅꯤꯒꯅꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯂꯋꯥꯏꯗ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯐꯅꯦꯛ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯄꯨꯝꯅꯃꯛꯀꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯒꯅꯤ ꯈꯟꯅ ꯍꯔꯥꯎꯖꯈꯤꯕ ꯐꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯅ ꯃꯁꯥꯗ ꯊꯣꯡꯕꯗ ꯃꯩꯔꯤꯒꯨꯝ ꯁꯥꯕ ꯐꯥꯎꯔꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯕ ꯊꯃꯣꯏꯅ ꯈꯜꯂꯛꯏ ꯐꯅꯦꯛ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯁꯤꯔꯥ? ꯌꯥꯝꯅ ꯀꯤꯅ ꯃꯃꯤꯠ ꯏꯔꯥ ꯆꯦꯅ ꯍꯪꯒꯠꯆꯕ ꯁꯥꯏ꯫ ꯅꯅꯥꯏ ꯑꯩꯗꯤ ꯑꯉꯥꯡꯅꯤꯅ ꯃꯄꯨꯅ ꯊꯣꯟꯕ ꯆꯔꯩ ꯐꯤꯃꯟ ꯃꯅꯥꯏꯅ ꯈꯨꯟꯕ ꯍꯧꯅꯗꯦ ꯍꯥꯏꯕꯗꯤ ꯈꯪꯖꯔꯨꯗ꯭ꯔꯦ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯉꯁꯤꯗꯪꯗꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯅꯅꯥꯏꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯉꯁꯤ ꯖꯒꯣꯏ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯅꯪꯅ ꯆꯔꯩ ꯐꯤꯃꯟ ꯅꯤꯕꯀꯣ? ꯀꯕꯣꯛꯂꯩꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯄꯪꯕ ꯕꯨꯙꯊꯤꯗ ꯈꯟꯖꯕ ꯁꯥꯏ꯫ ꯖꯒꯣꯏ ꯅꯨꯃꯤꯠꯇ ꯃꯅꯥꯏꯅ ꯃꯄꯨꯒꯤ ꯆꯔꯩ ꯐꯤꯃꯟ ꯅꯤꯅꯗꯕꯣꯏꯔꯦ꯫ ꯀꯞꯅ ꯀꯞꯅ ꯍꯪꯀꯠꯆꯩ, ꯑꯩꯒ꯭ꯌꯥ, ꯅꯅꯥꯏꯕꯨ ꯑꯉꯥꯡꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯀꯕꯣꯛꯂꯩ ꯃꯆꯥ ꯏꯕꯦꯝꯃꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯤ ꯃꯅꯥꯏꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯦ꯫ ꯃꯍꯧꯁꯥꯅ ꯊꯧꯖꯥꯟ ꯍꯩꯕ ꯊꯃꯣꯏꯗꯤ ꯁꯧꯗꯣꯛꯀꯟꯕ ꯘꯤ ꯃꯈꯜꯒꯨꯝ ꯑꯋꯥꯃꯩꯁꯥ ꯈꯖꯤꯛꯇꯪ ꯐꯪꯕꯒ ꯊꯨꯅ ꯃꯍꯤ ꯆꯦꯜꯂꯤ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪꯕꯨ ꯀꯔꯤꯗ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯒꯦ? ꯀꯕꯣꯛꯂꯩꯅ ꯇꯝꯅ ꯍꯪꯒꯠꯆꯩ꯫ ꯅꯅꯥꯏ ꯑꯩꯅ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯑꯣꯟꯊꯣꯛꯅ ꯂꯥꯟꯖꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯔꯛꯏ, ꯍꯥꯏ ꯑꯉꯥꯎꯕꯤ, ꯀꯅꯥꯅ ꯃꯄꯨꯅ ꯁꯦꯠꯄ ꯆꯔꯩ ꯐꯤꯃꯟ ꯃꯅꯥꯏꯗ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯒꯦ? ꯑꯗꯨꯒ ꯌꯦꯡꯉꯣꯏ, ꯅꯪꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯆꯔꯩ ꯐꯤꯃꯟ ꯅꯤꯕꯁꯦ, ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯅ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯥꯎꯕꯒꯤ ꯐꯤꯖꯪꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯑꯣꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤꯒꯤ ꯑꯀꯥꯎ ꯐꯤꯖꯪ ꯁꯦꯒꯥꯏꯗꯨꯅ ꯅꯤꯡꯁꯤꯡ ꯃꯩꯔꯤꯅ ꯊꯃꯣꯏ ꯀꯥꯏꯅ ꯆꯥꯛꯍꯜꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯕꯗꯤ
ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯣꯡꯂꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯈꯥꯝꯕꯤ ꯃꯩꯒꯨꯝ ꯃꯩꯁꯥ ꯂꯥꯡꯂꯛꯏ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯩ꯫ ꯑꯩꯒ꯭ꯌꯥ, ꯊꯧꯗꯣꯛ ꯑꯗꯨ ꯅꯅꯥꯏ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ꯫ ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯍꯧꯒꯦ꯫ ꯃꯅꯥꯏ ꯅꯨꯄꯤꯒꯤ ꯅꯣꯂꯨꯛꯄ ꯊꯃꯣꯏꯒꯤ ꯃꯈꯥ ꯄꯣꯜꯂꯕꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯣꯡꯃꯥꯏꯊꯦꯝꯗ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯖꯒꯣꯏ ꯅꯨꯃꯤꯠ ꯊꯣꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯄꯥꯝ ꯆꯠꯅꯤꯡꯕ ꯃꯍꯧꯁꯥꯅꯤ꯫ ꯖꯒꯣꯏ ꯊꯣꯛꯄ ꯈꯨꯗꯤꯡꯗ ꯑꯩꯍꯥꯛ ꯍꯦꯛ ꯍꯦꯛ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯍꯥꯏꯕꯁꯤ ꯏꯄꯥꯡꯕ ꯑꯣꯏꯕꯅꯤꯅ ꯏꯅꯤꯡ ꯇꯧꯅ ꯆꯥ ꯊꯛꯇꯨꯅ ꯈꯔ ꯊꯦꯡꯕ ꯐꯥꯎꯕꯁꯨ ꯃꯔꯩ ꯊꯣꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯖꯒꯣꯏ ꯌꯦꯡꯂꯒ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯇꯣꯛꯈ꯭ꯔꯦ꯫ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯔꯣꯟ, ꯃꯄꯨꯔꯣꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯁꯛ, ꯃꯅꯦꯝ ꯃꯀꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯒ꯭ꯌꯥꯟ ꯂꯩꯇ꯭ꯔꯤꯕꯤ ꯀꯕꯣꯛꯂꯩꯅ ꯏꯄꯪ ꯄꯪꯅ ꯈꯨꯝꯖꯕ ꯁꯥꯏ꯫ ꯑꯗꯨꯕꯨ ꯊꯦꯡꯇꯣꯛꯈ꯭ꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯌꯥꯕꯗꯨꯕꯨ ꯃꯖꯥ ꯏꯕꯦꯝꯃꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯔꯅꯤ ꯍꯥꯏꯕꯒꯦ? ꯃꯇꯝ ꯑꯁꯤꯗ ꯖꯒꯣꯏ ꯔꯥꯁꯀꯤ ꯃꯣꯏꯕꯨꯡ ꯈꯣꯟꯖꯦꯜꯅ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯥꯟꯗꯞꯇ ꯅꯠꯇꯅ ꯁꯅꯥ ꯀꯣꯅꯨꯡ ꯄꯨꯝꯅꯃꯛ ꯈꯣꯟꯊꯥꯡ ꯌꯩꯅ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯖꯥ ꯏꯕꯦꯝꯃꯅ ꯈꯨꯠ ꯂꯣꯟꯅꯅ ꯂꯨ ꯂꯨꯛꯊꯗꯨꯅ ꯑꯃꯨꯛꯇꯪ ꯈꯣꯏꯔꯨꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯠꯂꯣꯗ ꯑꯉꯥꯎꯕꯤꯁꯤꯗꯤ! ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯤꯅꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅꯕꯨ ꯃꯄꯥꯝꯗ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯥꯅꯦ? ꯅꯪꯁꯤ ꯍꯌꯦꯡ ꯅꯌꯨꯝ ꯅꯀꯩꯒ ꯄꯥꯜꯂꯒ ꯂꯝꯍꯦꯟ ꯍꯦꯛ ꯍꯦꯜꯂꯗꯨꯅ ꯑꯩꯈꯣꯏ ꯌꯥꯎꯅ ꯆꯣꯞꯄꯔꯅꯤ꯫ ꯀꯕꯣꯛꯂꯩꯗꯤ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯒ꯭ꯌꯥ, ꯃꯈꯥ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯁꯛꯐꯝ ꯍꯟꯖꯤꯟꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯕꯨ ꯂꯧꯕ ꯃꯝꯍꯥꯛ ꯏꯕꯨꯡꯉꯣꯅ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯃꯔꯤꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯈꯤ꯫ ꯑꯩꯁꯨ ꯁꯥꯎꯕꯅ ꯋꯥꯍꯩ ꯀꯌꯥꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯈꯨꯠ ꯊꯣꯛꯂꯛꯂꯦ꯫ ꯏ! ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯈꯨꯠ ꯊꯣꯛꯅ ꯍꯦꯛ ꯐꯨꯈ꯭ꯔꯕ? ꯑꯁꯨꯝꯅ ꯃꯔꯛ ꯊꯠꯅ ꯀꯕꯣꯛꯂꯩꯅ ꯍꯪꯀꯠꯂꯤ꯫ ꯃꯥꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯛꯈꯤ꯫ ꯈꯣꯡꯅ ꯅꯦꯠꯈ꯭ꯔꯕ ꯂꯤꯟ ꯑꯃꯣꯝꯒꯤ ꯃꯇꯧꯒꯨꯝ ꯑꯩꯍꯥꯛ ꯁꯥꯎꯕꯅ ꯐꯤ ꯐꯤ ꯀꯥꯝꯂꯝꯃꯤ꯫ ꯏꯅꯨꯡ ꯉꯥꯟꯕꯒ ꯀꯣꯅꯨꯡ ꯇꯟꯅ ꯂꯥꯛꯇꯨꯅ ꯄꯥꯕꯨꯡꯈꯥꯗ ꯍꯪꯀꯠꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯁꯔꯥ ꯁꯟꯈ꯭ꯔꯦ꯫ ꯈꯨꯜꯂꯛ ꯂꯩꯔꯛ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥ ꯊꯣꯛꯏ, ꯑꯗꯨ ꯑꯌꯥꯝꯕꯅ ꯂꯩꯕꯥꯛ ꯋꯥ ꯑꯣꯏꯗꯦ꯫ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯊꯣꯛꯄꯗ ꯃꯗꯨ ꯂꯩꯕꯥꯛ ꯋꯥ ꯍꯦꯛꯇ ꯑꯣꯏꯈꯤ꯫ ꯂꯩꯕꯥꯛ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯃꯃꯥꯛ ꯏꯕꯨꯡꯉꯣ ꯅꯣꯡꯃꯥꯏꯊꯦꯝꯕꯅ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯁ! ꯃꯖꯥ ꯏꯕꯦꯝꯃꯗꯕꯨ ꯈꯣꯡꯄꯥꯛꯅ ꯍꯦꯛ ꯀꯥꯎꯈ꯭ꯔꯕ? ꯊꯤꯟꯊꯗꯅ ꯄꯥꯕꯨꯡꯈꯥꯒꯤ ꯁꯅꯥ ꯌꯥꯊꯪ ꯄꯥꯎ ꯂꯥꯛꯇꯨꯅ ꯃꯃꯥꯛ ꯏꯕꯨꯡꯉꯣ ꯀꯧꯈꯠꯈ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯄꯨ ꯈꯔ ꯆꯩ ꯉꯥꯡꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯈꯤꯕ? ꯃꯖꯥ ꯏꯕꯦꯝꯃ ꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯃꯍꯥꯛꯄꯨ ꯒꯥꯔꯣꯠꯇ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯌꯩꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛ ꯁꯔꯥ ꯁꯟꯈꯤ꯫ ꯏꯅꯦꯝ ꯏꯀꯨ ꯑꯅꯤꯃꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯧ ꯏꯕꯦꯝꯃ, ꯃꯍꯥꯛꯀꯤ ꯃꯊꯋꯥꯏꯗꯗꯤ ꯀꯜꯂꯨ, ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯅ ꯂꯪꯖꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯃꯨ ꯍꯥꯏꯒꯅꯤ ꯀꯕꯣꯛꯂꯩ, ꯃꯍꯥꯛꯄꯨ ꯀꯧꯈꯠꯈꯤꯕ ꯅꯨꯃꯤꯠꯇꯨ ꯉꯁꯤꯁꯨ ꯑꯩꯅ ꯁꯪ ꯁꯪ ꯎꯔꯤ꯫ ꯀꯧꯕ ꯂꯥꯛꯄ ꯁꯤꯐꯥꯏꯒ ꯇꯨꯡ ꯃꯥꯡꯗ ꯆꯠꯈꯤ꯫ ꯃꯍꯥꯛ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈ꯭ꯔꯦ, ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯒꯨꯝ ꯏꯀꯥꯏꯕ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯄꯨꯝꯅꯃꯛ ꯇꯥꯍꯠꯇꯨꯅ ꯈꯔꯥꯏ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯃꯛ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯗꯨꯅ ꯇꯨꯃꯤꯠ ꯇꯨꯃꯤꯠ ꯂꯩꯅꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤꯗꯃꯛ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ꯫ ꯔꯥꯁꯀꯤ ꯕꯥꯁꯤ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ꯫ ꯀꯕꯣꯛꯂꯩꯅ ꯌꯥꯝꯅ ꯀꯤꯅ ꯑꯃꯁꯨꯡ ꯁꯣꯟꯊꯥꯅꯅ ꯍꯥꯏꯔꯛꯏ꯫ ꯏꯁ! ꯄꯥꯕꯨꯡꯈꯥꯅ ꯃꯃꯥꯛ ꯏꯕꯨꯡꯉꯣꯕꯨ ꯌꯩꯌꯨ ꯍꯥꯏꯅ ꯌꯥꯊꯪ ꯍꯦꯛꯇ ꯇꯥꯛꯄꯤꯈꯤꯕꯀꯣ? ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯥꯏ ꯑꯉꯥꯎꯕꯤ! ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯦꯝꯃꯗ ꯂꯪꯖꯨꯔꯨꯕꯒꯤ ꯗꯟꯗꯤꯕꯨ ꯃꯗꯨꯅ ꯂꯣꯏ ꯍꯥꯏꯕ꯭ꯔꯥ? ꯏꯁ! ꯃꯗꯨꯅꯁꯨ ꯂꯣꯏꯈꯤꯗ꯭ꯔꯤꯕ? ꯑꯩꯒ꯭ꯌꯥ, ꯃꯈꯥ ꯀꯔꯤ ꯑꯃꯨꯛ? ꯃꯈꯥꯗꯤ ꯌꯣꯜꯍꯤꯡ ꯆꯟꯗꯨꯅ ꯁꯨꯒꯨꯅꯨꯗ ꯂꯣꯏ ꯊꯥꯕ ꯄꯥꯕꯨꯡꯈꯥꯒꯤ ꯋꯥꯔꯛ ꯆꯩꯐꯨ ꯑꯃꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯑꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒ꯭ꯌꯥ ꯏꯕꯦꯝꯃꯅ ꯃꯃꯥ ꯏꯕꯨꯡꯉꯣꯕꯨ ꯀꯟꯅꯕ ꯀꯔꯤꯃꯠꯇ ꯍꯣꯠꯅꯈꯤꯗ꯭ꯔꯕꯀꯣ? ꯀꯔꯤꯗꯤ ꯇꯧꯒꯅꯤ ꯀꯕꯣꯛꯂꯩ, ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯊꯟꯇ ꯊꯨꯖꯔꯕ ꯃꯤꯅ ꯀꯅꯥꯗꯅꯣ ꯃꯥꯅ ꯑꯃꯨꯛ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯨꯒꯗꯕ? ꯏꯁꯥꯒꯤ ꯅꯥꯄꯜꯅ
इसागी येक्नबा ओइरबदा असिगिसु मथक्ता आइगी इचेमसिंगना matang charingai asida khara wahaludravadi tungda ekhoi nitong masasingbu kanana su sitperoi khalami mokhoi kanamatana aigi wataramde mamaithangda aigi itau yengba ngamdabadagi semsing china mamak ibungogi thawaidadi kanbiu haina pabung khada hangkatlami kabok laina nungaiba wahi khara taga dore haibagi asada ngai ngamdana hangkalai ayya pabung khana mama ibungo bu kanbire asinatra yamna ningba kaina mazaibe mana kumlai pabung khagi sanayatang adubu isina sina karamna tamla sigene kabuglei karigumba mama ibungo nomai themana aina setpa khongche charei phiman namdana thomu yarabadi asumna hairaga makhadi atatpa leitana chentharagliba mitki pina khonjel thoktaba wahi na pau tamli tanja asimaktada gopi singna pardhana salai ha govinda parnat ngaihak tumina leiraga amu hairai pau thaduna mamak ibungobu laisang khongda khamhanki pabung khagi manai singna laktuna aigi khongset charai phiman pukhi aibuna konungda kaukhatli kaboklei nang makha kari amuk taningli bage bidina semba punsi leipun numit aduda tatnakhrabani tatkraba punsi leipun wari asi matang swaida losinjare tabiriba mayamna nungaibegadi like comment share subscribe tawbiramu aroibada mayambu thagatjari।